Akashwani Imphal Ningthoukhongjam Suni na pau pazari ahanbada maruoiba pau IDP angangsing ngakpi senbiba amasung makhoigi yaiphanaba thaurangi matangda nomugi oiba mifam ngasi Bisnupur jilagi mini secretariat complex da pangthokre Imphal East Imphal West yauna rajya sigi tongan ba jilasingda lagliba numit mangani asda lechil kungna thagani hairi Electronics Components Manufacturing Scheme gi ahum suba tangkaki oina anauba prastab kunithoi kendrana yare leibaga sida hojik sanariba lupa chamnga chatpigi note asi sanararoi haina social media da fongdorokiba adu aranba yumpham yaudabani haina RBI na hairi amasung kendra gi lawu singu mantri Shivraj Singh Chauhan na hairi lawmi singi senthok lambi hengadhamba haibasi kendra sarkar gi maruiba thaurang amani IDP angangsing ngakpi senbiba thaurang amasung makhoibu hena yaifanabagi matangda nomugi oiba mifam ama amasung rajya sigi IDP angangsinggi action plan sing lauthopagi thauram ngasi Bisnupur jilagi mini secretariat complex da leiba conference hall da pangthokre thauramasi Manipur Protection of Child Rights MCPCR New Life Foundation NLF amasung Bisnupur District Administration ga punna shinbani ngasi pangthokiba mifamda MCPCR gi chairperson na IDP angangsingbu ngakpi senbiba action plan sing Deputy Commissioner Bisnupur gi khudang de patient ki masida IDP angangsing gi hakshel luna na lebigi thaurang shiksha gi tengbang makhoibu ngakpi senbiba thaurang sing yauri Assam Rifles na rajya sigi ima kaithel gi ima sing wangkhai gi CSO kaino gi ward member sing Thawal club ki naha sing Tharoijam Upper Primary School gi principal yauna rajya sigi tongan ba mafam singi khol gi luchingba sing amasung khunja singi loinana rajya sida leminari ba mipum khudingmak amata oina nungsi sanana leminana ba mifam sing pangthokre amaromda Assam Rifles na Sangai Court amasung Bhengki camp singda International Mind Body Wellness Day thauram pangthoktuna yoga amasung fitness session kaya pangthokre hari thauram asida mahiroi amasung naha kaya saruk yaki pungning wakal ingna chingna santi oina lehen bangamnaba pandamda thauramasi pangtokhibani hairi satellite transmitter hapkiba Amur Falcon Amom Elang amasung Laba apapangi transmitter hojik active oiri amasung Botswana amadi Zimbabwe de leiri Falcon sing asi Christmas season loidira phawbudi maphamadudha leiraba yai hairi aikogi Tamenglong Paumi Ringbam Kamaina hai adubu atopa Falcon Amom ahu kauba adudi November 18 dagi hojik phawba lengdana Somalia gi Horn of Africa de leiri mangonda hapkiba transmitter active oiri adubu mafam lengdaba asina mangonda karigumba khara thoklamgadra haibagi nungnangba leiri Thoubal jilagi oina Mahatma Gandhi National Rural Employment Guarantee Act MG Narega gi sahiyasigi World Calendar ngasi phongkre Thoubal DC Office Complex da leiba District Program Coordinator gi office da pangthokpa thauram aduda District Program Coordinator Phuralakpam Bhavananda Sarmana World Calendar adu phongki calendar asida MG Narega gi oiba maruiba numit sing haptuna job card pairiba mioi singda gyan tanana wafam kaya yauri Department of Cooperation Registrar of Cooperative Society amasung Manipur da leiriba tongan ba financial institution sing yauna amato oina punna apaba mari thamba amadi tengbang minaduna cooperative sector hena sakhunanaba segmaijin tu tokpaching Union of Development Agency arong khunau kakchingna appeal tawrakli Manipur State Cooperative Bank MSCB Limited ki society amadi board ki miyut singi maraktasu apaba mari thamnanaba mari lainaba singi pungning singsilakli Rajya sigi tongan ba jila sing Imphal East, Imphal West, Bisnupur, Thoubal, Kakching, Churachandpur amasung Ferjol jila singda lagliba numit mangani asida lechil kungna thabagi awaba mayok naraba yai hairi India Meteorological Department Imphal Center na hai atai jila sing Senapati, Ukhrul, Chandel amasung Tengupal jila dadi lagliba numit nini asida phibamasi mayok naraba yai Amaromda Rajyagi Directorate of Environment and Climate Change athokpa weather report ki matungina ngasi Senapati jilana Celsius degree 5.58 oiduna khwaidagi ingba jila oire Imphal West ta Celsius degree 6.9 amasung
Ukhrul Jilana 8.3 yongna ingle haire. Rongmai Naga Students Organization Manipurna Imphal East Jilagi Ragailong Khulda Laiba Dr. Linda Marangmai gi yumda nongmai marumasung aki tujung pohon ba cherolama thamlambadu yaningdaba fongdorakli lupasigi cherolama da hai asigumba aki akan pohon bagi thawong asi amuhna tawbidanaba amasung marinaba authority na mireng changbinaba taksilli paugi marak thatna atenba break ama. Job creation and economic development in our state Manipur haiba thimda Panthoibi Housing Finance Company Limited Uripok Imphal na sinduna lakliba January tang mari kumja lising ani kuntaruk nongmaijing numit ki nungthil punga mataba matamda City Convention Center Imphal da thabak theriban harol singi oiba convention ama pangthok charagani convention asida BCom BA Economics BSc Mathematics BSc Statistics BBA BCA BSc Public Administration BTech Civil BTech Computer Science BTech Information Technology IT amasung BTech Architecture pass tawraba naharol singna saruk yabinaba paujanjari ba Panthoibi Housing Finance Company Limited Uripok Taurangum Laikai Imphal. Tabiriba pawasi Akaswani Imphal dagini. Electronics Components Manufacturing Scheme gi ahum suba tangka ki oina anoba prastab kunithoi kendna yare prastab sing asida punna lupa koti lishing nipu matoi chanipan humdoi thadaraba yai hairi ayaba piraba thaurang sing asigi manungda mobile saba telecom consumers electronics strategies electronics automatic masung IT hardware yauna target segment product makhal taramathoi sabagi ayaba yauri Project asina lupa koti lakh ani lishing yankhai nipangi pothok puthoknaba pandam thamli masina miyoi lishing kuntra marida thabak phangalagani Electronics amasung IT Mantri Aswini Baishona hai thaurang sing asi Modi Sarkar asigi oina yamna chawba mai pakpa amani Electronics Component Manufacturing singna kamanweba design sing semnaba marueba design team singda mantri na khangan ki Sri Baishno na hai Today, by now, in our electronic component manufacturing scheme, 46 applications have been approved in such a short time. Investment of 54,567 crore. And most important is direct employment of 51,000 people. And that's very, very important for all of us, for the society. So that means with this level already achieved and the overall electronics manufacturing close to 25 lakh employment. Electronic asi malem gyoina sel thumgi lamda athawen tanabada maruiba thodang loduna lalolitik tawbada yamnu khumang yangna changsiliba lam amani ngasi ayaba piba project sing adu leibak asigi rajya nipan Andhra Pradesh Haryana Karnataka Madhya Pradesh Tamil Nadu Uttar Pradesh amasung Rajasthan da paikhet kadabani Social media da sayi sigi March 3 dagi leibak asida hujik sanariba lupa chamnga sapigi note asi sanararoi haina phongdorakiba adu aranba yumpham yaudabani haina RBI na hairi PIB gi fact check unit na hai RBI na lupa chamnga chapi note asi sanararoi haina lauthokibagi wafam amata leite unit asi na hai chamnga chapi note asi hojik makha tana legal tender oina chanakhigani Zati gi textiles mantri singi mifam tha sigi nipan amasung mapanda Assam gi Guwahati da pangthoklagani hairi textiles mantraloy amasung Assam sarkar nu punna singadaba thawram asigi nungyoiba waroldi weaving growth heritage and innovation haibasini numit ini gi mifam asida rajya amasung kendra sarkar gi textiles mantri sing amasung textile ki makok tongba official sing punna phaminaduna Bharat pu malem gi oina textiles manufacturing hub ama ohenaba khanagani ahuba sesanda kendra gi textiles mantri Giriraj Singh Assam ki Mukhyamantri Himanta Biswa Sarma textiles ki Rajya Mantri Parvita Margherita Saruk Yagani numin ini gi mifam asida infrastructure technical textiles lalolitik pautok sauktohanba textile ki machak mathum singi matang yauna tongan hiram singda khanagani Pradhan Mantri Narendra Modi in Ahmedabad ki flower show asina lebak asibu amat oina punsinbada maruba thodang lobata natana haisingba uthokpa amasung miyamna saruk yabagi wakhalonbu thagappa phongdorakli social media da thagappa warol amada Sri Modi na hai event asina sarasigi miyamna mahusaba nushibagi wakhalon adu uthokli mangna hai sahi khara asida flower show pangthokpagi thoram sing sang wangkhalakli Tramari Shubhadabad International Flower Show ngarang sarasida haukibani so asigi nunggeba waroldi Bharat
Tragatha haibasini Masida leibak asigi makhal mathel kayagi inak khulaba nat amasung sanskriti su uli thauram asi tha asigi kunithoi da loishingani Haksel amasung yaifayumbal mantri JP Nada na hairi Bharat asi WHO pharmaceutical contribution malemgi oina nipan suba mafamda leire New Delhi da India's Official Book of Drug Standards Indian Pharmaceutical lisingani kuntaruki tara suba edition phongbugi thauramda mantri na Naunu Putokiba report ki matungina monograph samukun mathoi hapsin kibaga loinana haujik puna monograph listing ahum chahum marfu sure hairi paugi marak thana atenba break ama The Manipur Municipality Property Tax Board MMPTB na tholakpa notification amagi matungina Manipur da leiriba municipalities sing na konba mafam sing da leiriba property khudingmaki property tax chaliba senba chahi lisingani kon manga kuntaruk tege mari lenaba municipalities sing na lawba haujaragani masigi damak municipal council kuntaruk na konba mafam sing da leiba property singi property owners sing na isa gi UPIN haibadi unique property identification number lawbinaba Pijariba website www.propertytax.mn.gov.in da isa-isagi property register tawbiyo. Property register tawbada changadaba documents singdi property owner adugi Aadhaar card, mobile number amadi property adugi pata copy. Akupa marol gidamak mari lenaba municipality singda tanabiyo. Akaswani Imphal dagi pau tabire Kendra gi lau singu amasung Lomi gi yaifa thaurang mantri Sibra Singh Chauhan na hairi Lomi Singh gi senthok lambi hingadan ba haibasina Kendra Sarkar gi maruiba thaurang amani Nasik ta thauram ma da wangang bada mantri na hai tongan ma Lomi Singh gi oiba sakut thaurang gi scheme kaya sarkar asina paikhatle lau singu gi lamda hena mapangal kangkhat hanbada tangai padaba thaurang sing paikhat kani haibagi thajabasu mantri na miyam da piki Petroleum amasung natural gas mantraloi na hairi Domestic LPG mamalda ahongba leite commercial LPG gi cylinder gi mamal lupa chamaga taramato hengale haina media gi section kharada phongnarakpadagi mantraloina wapamasi sengdorakpani Hauzik sanabagi pau Kshetrimayum Birosh tagi Kunithoi suba Manipur Veteran Cricket Tournament lesingani kunmonga kuntaruki ngasi Langthabal Public Ground da sanakiba match amada YCC wangkhaina LCC Lilong Chajingbu wicket manga da thoikre match asida run nifunithoi amasung wicket ani lokhiba YCC gi average na man of the match taki hayeng cyclone thangmaiban amasung YPHU lalambung sanargani Kolkata gi Salt Lake Stadium da sathariwa Women's Under 15 one day trophy elite ki match amada Rajasthan na Manipur bu wicket dipal da maithiba pikre mamang chahi gi December 13 dagi kuntra phauba Chhattisgarh gi Rajnandgaon da pangthokiba mapan suba Federation Cup National Wushu Championship lisingani kunmanga da Universal Wushu Academy Thawal gi sanroi mangana medal lorok pangam kre Hauribi Northern Star Club amasung Hauribi apunba FC na punna sinba taruk suba Chandranadi Trophy lisingani kuntruk lak liban nomaizing numit tagi Imphal West Jilla gi Hauribi Kangjebung da hauragani MPA Thongnawjam na sinduna Thongnawjam Playground da chathariba ahum suba Ema Panthoibi Trophy gi ngasi sanakhiba match sing da Friends FC na MPA Team B bu Panjil Mari Sino da thoikre atopa match amada MPA Team A na HFC Langmaidongbu Panjil ahumani da thoikre Daman Diu da yumbu oiduna tha asigi manga dagi tarahumdoi phawba Gogla Beach da pangthokadoriba ani suba Khelo India Beach Games da saruk yagadaba coach yauna mioi tarani thoina saba Manipur Penchak Silak team ngasi Imphal thadokare Suni Aroibada maroiba pau amok IDP angang sing ngakpi senbiba masuk makhoigi yaipanaba thaurangi matangda nomugi ba mipam ngasi Bisnupur Jilagi mini secretariat complex da pangthokre Imphal East Imphal West yauna rajya sigi tongan ba jila singda lagliba numit mangani asida lechil kungna thagani hairi Electronics Components Manufacturing Scheme gi ahum suba tangka ki oina anoba prastab kunithoi kendra na yare Lebagas da hojik sanariba lupa chamnga chatpi gi note asi satnararoi haina social media da fongdorokiba adu aranba yumpham yaudabani haina RBI na hairi amasung kendra gi lawu singu mantri Sibra Singh Chauhan na hairi Lomi Singh gi senthok lambi hengadan ba haibasina kendra sarkar gi maruiba thaurang amani pauloi jare